ꯁꯣꯝꯗꯅ ꯁꯨꯍꯦꯟꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯇꯨꯝꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯌꯨ ꯊꯛꯂꯤ. ꯕꯦꯂꯥꯁꯨ ꯀꯩꯁꯨ ꯈꯥꯏꯔꯨꯗꯦ, ꯃꯥꯒꯤ ꯇꯨꯝꯐꯝ ꯊꯣꯛꯄ ꯑꯣꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯁꯨꯍꯦꯟꯗꯤ ꯌꯨꯗꯨ ꯊꯛꯅ ꯊꯛꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕꯁꯨ ꯂꯦꯞꯇꯦ. ꯑꯗꯨꯕꯨ ꯃꯆꯤꯟꯗ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯀꯥꯡꯊꯣꯛꯇꯦ. ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯗꯣ ꯊꯃꯣꯏꯗ ꯊꯝꯂꯒ ꯌꯨꯗꯨ ꯐꯅ ꯌꯥꯝꯅ ꯊꯛꯆꯤꯟꯈ꯭ꯔꯦ. ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯊꯃꯣꯏꯗꯗꯤ ꯆꯛꯁꯤ ꯁꯣꯟꯖꯩ. ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯂꯨꯗꯕꯩꯗꯤ ꯑꯁꯨꯝꯅ ꯋꯥꯖꯧ. ꯑꯩꯒꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤ ꯀꯔꯝꯅ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ. ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ. ꯆꯤꯡꯂꯩꯁꯅꯥ ꯁꯥꯡꯂꯕ ꯃꯁꯝꯗꯨ ꯊꯥꯗꯣꯛꯂꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯐꯝꯂꯒ ꯁꯤꯔꯤꯕ ꯂꯤꯛ ꯈꯨꯖꯤꯅꯆꯤꯡꯕ ꯃꯌꯥꯝꯗꯨ ꯂꯧꯊꯣꯛꯅꯕ ꯇꯧꯔꯝꯃꯤ. ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ. ꯆꯤꯡꯂꯩꯁꯅꯥ ꯀꯩꯁꯨ ꯈꯥꯏꯔꯨꯗꯦ. ꯆꯤꯡꯁꯥꯡꯉꯥꯟꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯅ ꯍꯥꯏꯔꯛꯏ. ꯌꯥꯝ ꯋꯥꯔꯕ ꯅꯪꯕꯣ? ꯍꯌꯦꯡꯗꯣ ꯃꯧꯅꯧꯕꯤꯅꯤ ꯀꯥꯏꯅꯒ ꯌꯥꯍꯧꯒ ꯀꯩꯁꯨ ꯉꯟꯅ ꯍꯧꯒꯠꯀꯅꯨꯀꯣ, ꯑꯃꯨꯛ ꯅꯥꯅꯤ. ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯆꯤꯡꯂꯩꯁꯅꯥꯗꯨ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯛꯏ. ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯀꯔꯤꯗ ꯅꯣꯛꯅꯤꯡꯕ ꯌꯥꯎꯒꯦ? ꯆꯤꯡꯂꯩꯁꯅꯥ ꯌꯥꯎꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ. ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯂꯤꯛꯁꯤꯡꯗꯨ ꯂꯧꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯅꯥꯗ ꯆꯤꯜꯂꯤꯕ ꯁꯅꯥꯗꯨ ꯑꯃꯨꯛ ꯂꯧꯊꯣꯛꯄꯤꯕ ꯍꯧꯔꯛꯏ. ꯋꯥꯁꯨ ꯃꯈꯥ ꯇꯥꯏ. ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯏꯪꯉꯕꯅꯤ. ꯑꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯅꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯦꯡꯅ ꯑꯗꯨꯝ ꯍꯧꯒꯠꯂꯨꯀꯣ. ꯍꯟꯗꯛꯇꯤ ꯆꯤꯡꯂꯩꯁꯅꯥꯁꯨ ꯇꯞꯅ ꯈꯨꯝꯃꯤ. ꯀꯩꯁꯨ ꯅꯥꯔꯣꯏꯌꯦ. ꯅꯥꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ. ꯉꯁꯤ ꯅꯥꯅꯤ ꯍꯌꯦꯡ ꯅꯥꯅꯤꯅ ꯍꯥꯏꯔꯝꯕꯁꯨ ꯅꯠꯇꯦ. ꯁꯤꯔꯝꯂꯤꯕ ꯂꯤꯛ ꯈꯨꯖꯤ ꯑꯗꯨꯁꯨ ꯂꯧꯊꯣꯛꯄ ꯂꯣꯏꯔꯕꯗ ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯈꯨꯠꯇꯨꯅ ꯅꯨꯄꯤꯁꯤꯒꯤ ꯃꯈꯣꯡꯗ ꯄꯥꯏꯔꯛꯏ. ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯆꯤꯡꯂꯩꯁꯅꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯈꯣꯡꯗꯨ ꯁꯠ ꯊꯥꯡꯖꯤꯜꯂꯤ. ꯅꯨꯄꯥꯁꯤꯃꯗꯤ ꯀꯩꯁꯨ ꯈꯥꯏꯔꯝꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤ. ꯆꯤꯡꯂꯩꯁꯅꯥꯁꯨ ꯇꯤꯡꯉꯛ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯀꯨꯏꯗꯦ. ꯆꯤꯡꯁꯥꯡꯉꯥꯟꯕꯗꯨ ꯐꯠ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥꯁꯨ ꯈꯨꯎ ꯁꯧꯔꯒ ꯐꯝꯊꯔꯛꯂꯒ ꯃꯈꯨꯠꯅ ꯄꯥꯏꯔꯛꯂꯤꯕ ꯈꯣꯡ ꯃꯖꯥꯗꯨ ꯅꯨꯄꯤ ꯃꯉꯣꯟꯗ ꯎꯞꯁꯤꯟꯕꯤꯔꯛꯏ. ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ. ꯅꯈꯣꯡꯁꯤꯕꯨ ꯑꯗꯨꯛ ꯌꯥꯝ ꯏꯪꯍꯜꯂꯒ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯉꯁꯥꯏꯅ ꯑꯗꯨꯝ ꯄꯣꯠ ꯂꯣꯏꯁꯤꯜꯂꯁꯨ ꯃꯣꯖꯥ ꯎꯞꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯆꯤꯡꯂꯩꯁꯅꯥꯁꯨ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ. ꯃꯣꯖꯥꯗꯤ ꯑꯩꯅꯁꯨ ꯄꯨꯔꯛꯄꯅꯤ. ꯁꯤꯁꯨ ꯅꯪꯒꯤꯅꯤ, ꯃꯤꯒꯤ ꯅꯠꯇꯦ. ꯑꯩꯅ ꯅꯪꯒꯤ ꯑꯣꯏꯅꯕ ꯍꯥꯟꯅ ꯂꯩꯁꯤꯜꯂꯒ ꯊꯝꯃꯅꯤ. ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯂꯩꯁꯅꯥ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯈꯤꯕ ꯈꯪꯍꯧꯗꯦ. ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯨ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯆꯤꯡꯂꯩꯁꯅꯥ ꯃꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ. ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯨꯄꯤꯁꯤꯅ ꯃꯣꯃꯣꯟ ꯅꯣꯛꯄꯗꯨ ꯎꯔꯒ ꯀꯩꯗꯧꯔꯦ? ꯆꯤꯡꯂꯩꯁꯅꯥ ꯀꯩꯝꯇ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇ ꯍꯥꯏꯔꯛꯏ. ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯏ. ꯅꯪꯁꯨ ꯋꯥꯕꯨꯗꯤ ꯋꯥꯔꯝꯃꯅꯤ ꯇꯧꯏꯁꯦ. ꯑꯗꯣ ꯃꯥꯏꯗꯨ ꯇꯥꯊꯣꯛꯑꯒ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ. ꯑꯩ ꯗꯗꯥꯒ ꯇꯨꯃꯤꯟꯅꯔꯣꯏꯀꯣ? ꯀꯩꯒꯤ? ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯗꯨꯅꯤ, ꯗꯗꯥꯁꯦ ꯑꯩꯅ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯅ. ꯋꯥꯗꯨ ꯇꯥꯔꯒ ꯆꯤꯡꯁꯥꯡꯉꯥꯟꯕ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ. ꯑꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯇꯨꯝꯕ ꯐꯥꯎꯗꯤ ꯇꯨꯝꯃꯤꯟꯅꯁꯤ. ꯑꯗꯨꯁꯨ ꯖꯒꯥ ꯈꯥꯏꯗꯣꯛꯅꯔꯒ ꯇꯨꯝꯁꯤ. ꯑꯩ ꯅꯉꯣꯟꯗꯒꯅꯦ ꯈꯨꯠꯅ ꯐꯥꯎꯕ ꯊꯦꯡꯉꯣꯏ. ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕꯣ? ꯆꯤꯡꯂꯩꯁꯅꯥ ꯈꯨꯝꯂꯛꯇꯦ. ꯌꯦꯡꯕꯇꯃꯛ ꯌꯦꯡꯉꯤ. ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯈꯥ ꯇꯥꯏ. ꯇꯨꯃꯤꯟꯅꯔꯁꯨ ꯑꯩ ꯅꯉꯣꯟꯗꯁꯨ ꯎꯏ. ꯑꯗꯨꯕꯨ ꯃꯤꯠꯁꯤꯅ ꯅꯪꯕꯨ ꯌꯦꯡꯕꯗꯤ ꯑꯩ ꯌꯦꯡꯖꯒꯦ. ꯌꯦꯡꯗꯕꯗꯤ ꯉꯝꯃꯣꯏ. ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯅꯪꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈꯨꯝ ꯇꯥꯟꯕꯗꯣ ꯑꯩ ꯌꯦꯡꯅꯤꯡꯕ ꯐꯥꯎꯏ. ꯑꯉꯥꯡ ꯃꯆꯥꯎ ꯄꯤꯀꯅꯥꯎ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯒꯁꯨ ꯑꯁꯤꯃꯇꯪꯗꯤ ꯅꯪꯅ ꯌꯥꯕꯤꯌꯨꯀꯣ? ꯆꯤꯡꯂꯩꯁꯅꯥ ꯋꯥꯗꯤ ꯉꯥꯡꯗ ꯏꯀꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ. ꯅꯣꯛꯂꯤꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯗꯨꯅ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯃꯔꯝ ꯃꯣꯛꯄꯤꯁꯤꯗꯤ ꯅꯨꯡꯁꯤꯃꯜꯂꯤ. ꯗꯗꯥꯁꯨ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ. ꯑꯩꯁꯨ ꯋꯥꯔꯕꯅꯤ ꯇꯧꯏꯁꯦ. ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯆꯤꯡꯂꯩꯁꯅꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯋꯥꯁꯔꯨꯝ ꯂꯣꯝꯗ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯈꯤ. ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯐꯃꯨꯡꯗ ꯀꯥꯗꯨꯅ ꯄꯣꯊꯥꯅꯕ ꯇꯧꯕꯒꯤ ꯃꯍꯨꯠ ꯅꯨꯄꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ. ꯆꯤꯡꯂꯩꯁꯅꯥꯁꯨ ꯅꯨꯄꯥꯁꯤꯅ ꯃꯇꯨꯡ ꯏꯟꯅꯔꯛꯄꯗꯨꯗ ꯀꯥꯏꯗꯅꯣ? ꯆꯤꯡꯁꯥꯡꯉꯥꯟꯕ ꯈꯨꯝꯗꯦ. ꯑꯗꯨꯒꯤ ꯃꯍꯨꯠꯄꯨꯗꯤ ꯅꯨꯄꯤꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯋꯥꯁꯔꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯏ. ꯑꯗꯨꯗꯒꯤ ꯕꯦꯁꯤꯟ ꯂꯩꯔꯤꯕꯗꯨꯗ ꯄꯨꯔꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯃꯥꯏꯗꯨ ꯇꯥꯔꯣ, ꯑꯩ ꯉꯥꯏꯕꯤꯒꯦ.
ꯆꯪꯂꯩꯁꯅꯥ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗꯨ ꯇꯥꯕ ꯍꯧꯏ꯫ ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯇꯨꯃꯤꯟ ꯂꯩꯊꯣꯛꯇꯦ꯫ ꯅꯨꯄꯤꯁꯤꯒꯤ ꯃꯁꯝꯗꯨ ꯄꯨꯟꯁꯤꯟꯗꯕꯅ ꯖꯣꯏ ꯖꯣꯏ ꯇꯥꯔꯤꯕꯗꯨ ꯏꯁꯤꯡ ꯆꯣꯠꯇꯅꯕ ꯍꯥꯏꯗꯅ ꯄꯨꯂꯞ ꯈꯣꯡꯒꯠꯄꯤꯔꯒ ꯄꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯅꯤꯗꯨ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯆꯪꯂꯩꯁꯅꯥ ꯀꯥꯡꯈꯜꯗꯨ ꯍꯥꯏꯊꯕ ꯍꯧꯏ꯫ ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦ꯫ ꯃꯇꯦꯡ ꯄꯥꯡꯅ ꯄꯥꯡꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯤꯒꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ, ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯐꯔꯛ ꯇꯥꯔꯦ, ꯍꯌꯦꯡ ꯀꯣꯟꯅ ꯂꯤꯕꯤꯔꯒꯦ꯫ ꯑꯩꯁꯨ ꯗꯗꯥꯗ ꯍꯪꯒꯗꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯍꯪꯉꯣ ꯑꯗꯨꯗꯤ꯫ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯦ, ꯀꯣꯟꯅ ꯍꯪꯉꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯂꯩꯁꯅꯥ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯒ ꯌꯦꯡꯂꯤ꯫ ꯑꯗꯨꯗꯒꯤ ꯅꯣꯛꯃꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯐꯩꯖꯨꯞꯇꯣ ꯄꯨꯟꯅ ꯁꯨꯃꯤꯟꯅꯁꯤꯀꯣ, ꯏꯪꯕꯅꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯁꯨꯝꯅꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ, ꯄꯨꯟꯅ ꯁꯨꯃꯤꯟꯅꯔꯒꯗꯤ ꯂꯨꯝꯃꯤꯗꯅ꯫ ꯆꯪꯂꯩꯁꯅꯥ ꯈꯨꯝꯂꯛꯇꯦ, ꯃꯃꯥꯏꯗꯨ ꯅꯥꯀꯜꯗ ꯑꯣꯟꯊꯣꯛꯇꯨꯅ ꯅꯣꯛꯅꯤꯡꯕ ꯈꯥꯡꯗꯨꯅ ꯂꯩ꯫ ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯅ ꯅꯣꯛꯃꯤ ꯐꯩꯖꯨꯞꯇꯨ ꯑꯗꯨꯝ ꯁꯨꯞꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯆꯪꯂꯩꯁꯅꯥ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯨꯡꯁꯥꯉꯥꯟꯕꯅ ꯃꯉꯣꯟꯗ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯍꯦꯛ ꯁꯤꯡꯏ꯫ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯆꯨꯡꯁꯥꯉꯥꯟꯕꯅ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤ, ꯑꯝꯇ ꯇꯨꯝꯈꯣ꯫ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ? ꯑꯩꯅ ꯇꯨꯝꯈꯣ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯃꯤ? ꯆꯪꯂꯩꯁꯅꯥ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯃꯃꯤꯠꯇꯨ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 4 ꯇꯥꯔꯝꯂꯦ꯫ ꯄꯨꯡꯗꯨ ꯎꯕꯗ ꯆꯪꯂꯩꯁꯅꯥ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯏ꯫ ꯃꯇꯧꯗꯨꯗ ꯆꯨꯡꯁꯥꯉꯥꯟꯕꯅ ꯅꯨꯄꯤꯁꯤꯕꯨ ꯐꯥꯔꯒ ꯅꯝꯗꯅ ꯍꯤꯞꯍꯜꯂꯤ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯍꯧꯒꯠꯅꯕ ꯇꯧꯔꯦ꯫ ꯑꯁ ꯌꯥꯝꯕ, ꯊꯥꯗꯣꯛꯑꯁꯦ꯫ ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯅꯨꯄꯤꯁꯤꯅ ꯍꯧꯒꯠꯄ ꯉꯝꯗꯅꯕ ꯐꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ, ꯑꯩ ꯍꯧꯒꯠꯀꯦꯕ꯫ ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯃꯥꯅ ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯏꯈ꯭ꯔꯒꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯆꯨꯡꯁꯥꯉꯥꯟꯕꯅ ꯈꯔ ꯋꯥꯔꯧꯔꯞ ꯃꯥꯟꯕ ꯃꯑꯣꯡꯗ, ꯅꯣꯏ ꯌꯥꯝꯕꯨꯡꯗꯣ ꯀꯥꯎꯕ ꯉꯝꯗ꯭ꯔꯕꯣ ꯅꯪꯕꯣ? ꯃꯥꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯕꯣ? ꯉꯔꯥꯡꯁꯨ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯏ, ꯍꯧꯖꯤꯛꯁꯨ ꯉꯥꯏ꯫ ꯆꯪꯂꯩꯁꯅꯥꯗꯣ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯏ꯫ ꯃꯥꯅ ꯚꯥꯞ ꯑꯣꯏꯔꯨꯗꯕꯅ ꯍꯥꯟꯅ ꯂꯩꯇꯣꯟꯗ ꯂꯩꯈꯤꯕꯗꯣ ꯑꯗꯨꯝ ꯀꯧꯔꯨꯕꯅꯤ꯫ ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯃꯈꯥ ꯇꯥꯏ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯑꯩ ꯇꯥꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝꯕꯨꯡ ꯀꯧꯔꯛꯄꯗꯨꯗꯤ ꯑꯩ ꯇꯥꯕ ꯉꯝꯗꯦ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯇꯍꯥꯅ, ꯑꯩꯒꯤꯗꯣ ꯀꯧꯏꯅ ꯀꯧꯕ ꯅꯠꯇꯦ, ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗꯕꯒꯤ ꯀꯧꯕꯁꯨ ꯅꯠꯇꯦ꯫ ꯍꯥꯟꯅ ꯁꯨꯝ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯇꯣꯏꯅ ꯀꯧꯈꯤꯕꯗꯨꯗ ꯂꯩꯇꯣꯟꯗ ꯂꯩꯕꯅꯤ꯫ ꯑꯩꯅ ꯉꯔꯥꯡꯁꯨ ꯉꯁꯤꯁꯨ ꯌꯥꯝꯕꯨꯡ ꯀꯧꯕꯒꯤ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯁꯣꯏꯗꯅꯕ ꯑꯩ ꯇꯧꯔꯒꯦ꯫ ꯆꯨꯡꯁꯥꯉꯥꯟꯕꯗꯨ ꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯀꯩ ꯀꯧꯗꯣꯏꯕ? ꯗꯗꯥ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯈꯣꯟꯖꯦꯜꯒꯗꯨ ꯅꯧꯊꯔꯒ ꯅꯨꯡꯁꯤꯅ ꯑꯝꯇ ꯀꯧꯔꯣ ꯑꯗꯨꯗꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩꯁꯅꯥ ꯇꯨꯃꯤꯟ ꯂꯩ꯫ ꯆꯨꯡꯁꯥꯉꯥꯟꯕꯅ ꯃꯈꯥ ꯇꯥꯏ꯫ ꯑꯩ ꯏꯁꯥꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯁꯤ ꯑꯇꯩ ꯃꯔꯝꯒꯤ ꯅꯠꯇꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯔꯛꯄꯒꯤꯅꯤ꯫ ꯍꯣꯏ, ꯅꯪꯅ ꯌꯥꯝꯕꯨꯡ ꯀꯧꯕꯁꯦ ꯌꯥꯝ ꯄꯥꯝꯗꯨꯅ ꯑꯩꯉꯣꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯀꯧꯕꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ꯫ ꯑꯥꯔꯀꯦꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯅꯪꯅ ꯌꯥꯝꯕꯨꯡ ꯀꯧꯕꯗ ꯑꯩꯅ ꯊꯤꯡꯉꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯔꯤꯕꯁꯤ ꯁꯣꯏꯍꯦꯟꯕꯅꯤ꯫ ꯅꯤꯡꯁꯥꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ꯫ ꯑꯩꯒ ꯂꯩꯃꯤꯟꯅꯔꯒ ꯅꯪꯅ ꯃꯥꯕꯨ ꯈꯟꯖꯕꯒꯤ ꯃꯑꯣꯡ ꯎꯠꯄꯗꯤ ꯎꯠꯂꯛꯀꯅꯨ꯫ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯒꯁꯨ ꯊꯃꯣꯏꯗ ꯇꯨꯃꯤꯟ ꯅꯨꯡꯁꯤꯌꯨ꯫ ꯑꯩꯒꯤ ꯃꯪꯗꯤ ꯐꯣꯡꯂꯛꯀꯅꯨ꯫ ꯃꯔꯝꯗꯤ ꯑꯩꯅ ꯃꯗꯨ ꯎꯔꯒ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯩ ꯇꯝꯊꯤꯕ ꯁꯥ ꯑꯃ ꯑꯣꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯍꯟꯗꯛꯇꯤ ꯆꯪꯂꯩꯁꯅꯥꯁꯨ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯗꯗꯥ, ꯅꯪꯅ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ꯫ ꯑꯩꯉꯣꯟꯗꯁꯨ ꯋꯥꯔꯧꯕ ꯇꯧꯕꯤꯒꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝꯕꯨꯡꯒ ꯑꯩꯒ ꯀꯩꯁꯨ ꯊꯣꯛꯅꯗ꯭ꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯥꯒꯤ ꯃꯃꯤꯡꯁꯨ ꯃꯨꯊꯠꯈꯤꯕ ꯀꯨꯏꯔꯦ꯫ ꯊꯃꯣꯏꯁꯤꯗꯒꯤꯁꯨ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯃꯥꯡꯍꯟꯈꯤꯕ ꯀꯨꯏꯔꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯃꯥꯏꯗ ꯃꯥꯒꯤ ꯃꯃꯤꯡ ꯃꯨꯊꯠꯈꯤꯕꯗꯨꯅꯔ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝꯕꯨꯡ ꯀꯧꯔꯛꯏꯗꯣ? ꯆꯪꯂꯩꯁꯅꯥꯁꯨ ꯍꯟꯗꯛꯇꯤ ꯃꯆꯤꯟꯒꯗꯨ ꯇꯨꯝꯊꯣꯛꯂꯒ, ꯃꯥꯒꯤ ꯃꯤꯡꯗꯤ ꯁꯨꯍꯦꯟꯅꯤ, ꯑꯗꯨꯒ ꯑꯩꯅ ꯗꯗꯥꯗ ꯌꯥꯝꯕꯨꯡ ꯀꯧꯕꯗꯨꯗꯤ ꯍꯥꯟꯅ ꯃꯥꯒ ꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯒꯤ ꯂꯩꯇꯣꯟꯗ ꯌꯥꯝꯕꯨꯡ ꯍꯥꯏꯕꯁꯦ ꯅꯞꯄꯒ ꯂꯩꯕꯒꯤꯅꯤ꯫ ꯑꯗꯣ ꯑꯩꯁꯨ ꯃꯇꯨꯡꯗ ꯃꯤꯡꯒꯧ ꯁꯣꯏꯗꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯔꯤꯗꯅ꯫ ꯁꯨꯝ ꯗꯗꯥꯒ ꯂꯩꯃꯤꯟꯅꯔꯒꯗꯤ ꯂꯩꯇꯣꯟꯗ ꯗꯗꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯑꯃꯨꯛ ꯅꯞꯇꯅ ꯂꯩꯈ꯭ꯔꯗꯧꯕꯅꯤ꯫ ꯑꯗꯨꯅ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ꯫
ꯆꯤꯡꯁꯥꯡꯉꯥꯟꯕ ꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯁꯤꯗ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯥ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯁꯤꯕꯗꯨ ꯎꯠꯊꯣꯛꯂꯝꯗꯦ. ꯈꯔ ꯁꯥꯎꯔꯞ ꯇꯧꯕ ꯁꯛꯐꯝꯒ ꯂꯣꯏꯅꯅ "ꯑꯩꯗꯤ ꯑꯗꯨꯗ ꯀꯩꯝꯇ ꯈꯪꯗꯦ. ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯗꯗꯥ ꯍꯥꯏꯅ ꯀꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯋꯥꯔꯧꯔꯒ ꯂꯩꯗꯣꯏꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩ ꯁꯅꯥꯗꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯃꯥꯏꯊꯣꯡꯗꯅ ꯁꯥꯎꯕꯒꯤ ꯃꯃꯤ ꯇꯥꯏ. ꯑꯗꯨꯒ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡꯗꯅ ꯑꯉꯥꯡꯅ ꯃꯔꯩ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯆꯤꯡꯁꯥꯡꯉꯥꯟꯕ ꯀꯩꯝꯇ ꯍꯥꯏꯔꯝꯗ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ. ꯃꯇꯧꯗꯨꯗ ꯆꯪꯂꯩ ꯁꯅꯥꯁꯨ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ. ꯆꯤꯡꯁꯥꯡꯉꯥꯟꯕ ꯐꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯃꯥꯏꯗꯨꯗꯤ ꯆꯪꯂꯩ ꯁꯅꯥꯗ ꯌꯦꯡꯂꯛꯇ "ꯄꯨꯡꯁꯦ 4:30 ꯇꯥꯕꯗ ꯉꯥꯏꯔꯤ. ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯑꯕꯅꯤꯅ ꯅꯨꯃꯤꯠꯁꯨ ꯊꯣꯛꯑꯝꯈꯤꯔꯣꯏ. ꯃꯄꯥꯟꯗ ꯏꯪꯕꯅꯁꯨ ꯂꯣꯏꯔꯝꯒꯅꯤ. ꯑꯗꯨꯅ ꯉꯥꯛꯇꯪ ꯇꯨꯝꯈꯣ. ꯇꯨꯝꯅꯤꯡꯗ꯭ꯔꯒꯁꯨ ꯉꯥꯛꯇꯪ ꯍꯤꯞꯈꯣ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯆꯤꯡꯁꯥꯡꯉꯥꯟꯕ ꯀꯥꯗꯒꯤ ꯊꯣꯛꯈꯤ. ꯅꯨꯄꯥꯁꯤꯅ ꯊꯣꯛꯈ꯭ꯔꯕꯗ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ. "ꯀꯗꯥꯏꯗꯒꯤ ꯌꯥꯝ ꯍꯥꯏꯅ ꯀꯧꯔꯨꯏꯅꯣ ꯈꯪꯗꯦ. ꯚꯥꯞ ꯃꯦꯟꯀꯝꯇ ꯇꯥꯕ ꯆꯥꯅꯗꯦꯗ. ꯉꯔꯥꯡ ꯑꯩꯅ ꯉꯥꯡꯕꯗ ꯈꯨꯝꯗ꯭ꯔꯤꯗꯨꯗꯤ ꯑꯩꯅ ꯌꯥꯝꯕꯨꯡ ꯀꯧꯔꯨꯕꯩ ꯑꯣꯏꯔ ꯃꯥꯜꯂꯤ." ꯑꯗꯨꯗꯒꯤ ꯃꯆꯤꯟꯗ ꯊꯥꯖꯤꯟꯖꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ. "ꯑꯩ ꯃꯔꯛꯄ ꯉꯝꯗ꯭ꯔꯕ ꯆꯤꯟꯕꯥ. ꯅꯪꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯖꯤꯜꯂꯛꯀꯅꯨ. ꯑꯩꯒꯤ ꯊꯃꯣꯏꯅ ꯋꯥꯈꯜꯅ ꯌꯥꯝꯕꯨꯡ ꯀꯧꯒꯦꯁꯨ ꯈꯟꯈꯤꯗꯦ. ꯑꯗꯨꯒ ꯅꯪꯅ ꯂꯝꯍꯦꯟꯕ ꯁꯥꯔꯗꯅ ꯃꯤ ꯗꯗꯥꯁꯤꯗ ꯌꯥꯝꯕꯨꯡ ꯀꯧꯁꯤꯜꯂꯤꯅꯦꯕ. ꯅꯪꯅ ꯁꯨꯝ ꯂꯝꯍꯦꯜꯂꯛꯑꯒꯗꯤꯅꯦ ꯑꯩꯅ ꯄꯣꯠꯆꯤꯜꯂꯒ ꯊꯝꯗꯣꯏꯅꯤ. ꯂꯩꯒꯁꯦ ꯋꯥ ꯉꯥꯡꯕ ꯉꯝꯗꯅꯕ ꯂꯣꯏꯅ ꯀꯛꯊꯠꯇꯣꯏꯅꯤ ꯑꯩꯅ." ꯆꯪꯂꯩ ꯁꯅꯥꯅ ꯑꯁꯨꯝꯅ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯡꯗꯕꯁꯤ ꯀꯨꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯇꯕ, ꯅꯤꯡꯉꯝꯗꯕ, ꯄꯦꯟꯗꯕ ꯀꯌꯥ ꯑꯗꯨ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯅ ꯃꯥꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯃꯇꯧ ꯀꯌꯥꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯅꯤ. ꯑꯗꯨꯗꯒꯤ ꯐꯃꯨꯡꯗꯒꯤ ꯐꯠ ꯀꯨꯝꯊꯈꯤꯗꯨꯅ ꯐꯃꯨꯡꯗꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯋꯥꯁꯔꯨꯝ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯃꯆꯤꯟ ꯃꯌꯥꯗꯨ ꯁꯠ ꯁꯠ ꯁꯦꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯑꯃꯨꯛ ꯒꯝ ꯒꯝ ꯊꯣꯛꯂꯛꯏ. ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯁꯨꯃꯥꯡꯗꯨ ꯂꯝ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯆꯪꯂꯩ ꯁꯅꯥꯅ ꯅꯨꯄꯥꯁꯤꯗ ꯈꯪꯀꯧ ꯀꯧꯏ. "ꯗꯗꯥ!" ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯂꯒ "ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯅꯨ, ꯐꯃꯨꯡꯗ ꯂꯩꯈꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯑꯁ ꯌꯥꯔꯦꯕ, ꯉꯥꯛꯇꯪ ꯂꯩꯔꯗꯤ ꯅꯨꯃꯤꯠ ꯊꯣꯛꯂꯛꯑꯅꯤ. ꯑꯩꯕꯨ ꯃꯧꯁꯨ ꯅꯤꯡꯗꯕꯤ ꯇꯥꯍꯟꯒꯦ ꯈꯟꯒꯅꯨ." ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ. ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯧꯏ. "ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯃꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯦ. ꯃꯥꯒꯤ ꯃꯇꯧ ꯑꯃꯅ, ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯅ ꯁꯥꯎꯕꯒꯗꯣ ꯁꯣꯏ ꯃꯥꯡꯈꯤꯕꯖꯥꯠꯅꯤ." ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯇꯧꯕ ꯍꯧꯏ. ꯆꯪꯂꯩ ꯁꯅꯥꯁꯨ ꯁꯨꯝꯖꯤꯠ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯒ ꯃꯥꯡꯒꯣꯜꯗꯨ ꯁꯤꯠꯄ ꯍꯧꯔꯦ. ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯤ. ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯤ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯃꯉꯣꯟꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯤꯕꯅꯤ. ꯃꯥꯡꯒꯣꯜ ꯑꯗꯨꯗꯤ ꯀꯥ ꯍꯦꯟꯅ ꯆꯥꯎꯗꯕꯅ ꯁꯠ ꯑꯗꯨꯝ ꯁꯤꯠꯄ ꯂꯣꯏꯈ꯭ꯔꯦ. ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯁꯨꯃꯥꯡ ꯁꯤꯠꯄ ꯂꯣꯏꯔꯗꯨꯅ ꯊꯣꯡꯒꯥꯜ ꯑꯃꯨꯛ ꯁꯤꯠꯄ ꯍꯧꯈ꯭ꯔꯦ. ꯑꯃꯝꯕꯕꯨꯁꯨ ꯑꯉꯥꯟꯕ ꯃꯥꯅ ꯃꯍꯨꯠ ꯁꯤꯜꯂꯛꯏ. ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯥꯅ ꯊꯣꯡꯒꯥꯜ ꯂꯝ ꯇꯥꯁꯤꯟꯕ ꯂꯣꯏꯔꯒ ꯆꯪꯂꯛꯄꯗ ꯅꯨꯄꯤꯗꯨ ꯋꯥꯏ ꯀꯟꯅ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ. "ꯌꯥꯍꯧꯁꯦ ꯉꯟꯃꯜꯂꯤ. ꯀꯥꯂꯦꯟꯊꯥ ꯑꯣꯏꯔꯒꯗꯤ ꯐꯩ. ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯁꯤꯗ ꯅꯁꯥꯗꯨ ꯅꯥꯔꯛꯀꯗ꯭ꯔꯅ ꯄꯥꯈꯠꯂꯤ. ꯑꯗꯨꯅ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯒꯁꯨ ꯍꯌꯦꯡꯈꯩꯗꯤ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯉꯟꯅ ꯍꯧꯒꯠꯀꯅꯨ." ꯆꯪꯂꯩ ꯁꯅꯥ ꯀꯔꯤꯁꯨ ꯊꯋꯥ ꯋꯥꯁꯥꯗ ꯃꯥꯅ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨ ꯇꯧꯅ ꯇꯧꯅ ꯈꯨꯝꯂꯩ. "ꯗꯗꯥꯁꯨ ꯌꯥꯍꯧ ꯉꯜꯂꯤꯁꯤꯗꯤ. ꯅꯨꯄꯤꯗꯒꯤ ꯅꯨꯄꯥꯅ ꯌꯥꯍꯧ ꯉꯜꯂꯦ ꯀꯥꯏꯗꯨꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ." "ꯑꯣ, ꯅꯪꯒꯤꯁꯤꯗꯤ ꯑꯩ ꯍꯧꯒꯠꯈ꯭ꯔꯦꯅ ꯍꯧꯒꯠꯂꯛꯏꯕ ꯑꯣꯏꯔꯦ." "ꯏꯁ, ꯅꯠꯇꯦ ꯅꯠꯇꯦ. ꯚꯥꯞꯀ ꯈꯤꯠ ꯐꯕꯤꯔꯛꯀꯅꯨ. ꯁꯤꯁꯨ ꯃꯧ ꯑꯃꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯃꯊꯧꯅꯤ." ꯆꯪꯂꯩ ꯁꯅꯥꯅ ꯏꯀꯣꯏ ꯀꯣꯏꯖꯗ ꯗꯣꯡ ꯗꯣꯡ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯑꯗꯨꯗꯒꯤ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ ꯍꯥꯏꯔꯛꯏ. "ꯑꯗꯨꯗꯤ ꯅꯪꯒꯤ ꯂꯨꯖꯅꯕ ꯏꯁꯤꯡꯗꯣ ꯑꯩ ꯊꯥꯡꯒꯠꯄꯤꯔꯝꯃꯒꯦꯀꯣ." ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯆꯪꯈ꯭ꯔꯦ. ꯃꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯆꯪꯂꯩ ꯁꯅꯥꯁꯨ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯨꯛꯅꯤꯡꯗ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ. "ꯈꯥꯗꯒꯤꯗꯤ ꯁꯥꯎꯔꯒ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯒ ꯊꯣꯛꯈꯤꯕꯒ ꯃꯥꯜꯂꯤ. ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯦ. ꯃꯁꯤꯒꯤ ꯀꯣꯛꯆꯥꯛꯄꯁꯦ ꯑꯩꯕꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤ." ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯤ. ꯃꯥꯅ ꯁꯨꯃꯥꯡ ꯋꯥꯏ ꯀꯟꯅ ꯇꯩꯔꯤꯉꯩꯗ ꯃꯀꯨ ꯏꯕꯨꯡꯉꯣ ꯀꯅꯟ ꯀꯨꯃꯥꯔꯁꯨ ꯊꯣꯛꯂꯛꯏ. ꯃꯤ ꯊꯣꯛꯂꯛꯄꯒꯤ ꯁꯃꯤꯟ ꯐꯪꯕꯗꯨꯗ ꯆꯪꯂꯩ ꯁꯅꯥ ꯄꯥꯏꯔꯝꯕ ꯅꯨꯔꯥꯗꯨ ꯃꯇꯨꯡꯗ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯏ.
Kanan Kumarsu mamong nupina tauribadu ubada. Hey, Bema, sorry. Ayuk ngana hugalidubu kaygino nangbo. Namana kauragadi ngangbibada loiranine nangbo. Makugi wadu tabada Janglaisana tingak yengduna lay. Tanja aduda Hemabati suthoglay. Haibaga tawbaga mamawna ayuk nganta haugatlaga thabak tawramlibadu ubada. Mangoldagi sumangda tapna chantaraklaga haire. Mangi, karino imagi thoibiya. Inkrabaseda asukna haugatlaga nangna tawramisibu karino haibanida. Ima, kasungan banati pung mari makai dawaida haugatbani. Hai, kalian thadadi mari makai haugatbado kasu kaide. Adabu ningtham thadadi mari makai kaise yam ngalibaninya. Numitsu thengna thoklibaduni. Masidi imana haidragasu imawni hena khangamgani. Ima, ngasi oirabasune matungdadi ka hena nganna haugatkanu imawnabu yaba nateko. Ngarangi chaihaugasingdusu sitnalamene. Imawse thabaksingse tawbada waramanine tawrisa. Janglaisana makudo ansilaga tapna haire. Baba, sumangsidi dadana loisilambani. Hoine, adu boiradi phai. Ipadi imawna tomtana tawhalira haidana pakhaluredana. Janglaisana wadi ngangda momon tawi. Hemabati nasu haide. Tawribado loisilo. Ima sunya isa sengduk lukhige. Cha thangat piramge ko. Ma, yani ayidum tawge. Hai, yade. Hemabati wahaidu hairamlaga imungda changkre. Kanan Kumarsu thongalomda thokre. Janglaisana imungsigi miyoi singna mabu luna chaksina tawibase ubada mathamoi apenba phaurami. Pinky su thoglaktuna haire. Inama, wahaido ainoine taibuloshin birage. Yarani jan, inama dum tawrage. Adudi ay kari tawrauge. Laidop meira thanaba laigida hekpiramo. Oinama. Pinky sumagi mathau tawba chatkre. Janglaisana su ngahaki matung imung aduda lairiba laigi khubam mayamdo sit sengba loiraduna magi kada changle. Mana changlakpada mapuroiba oiriba chungsangan baso irujaba loibagi tawal ama setlaga nungsal mamangda masam hatuna lairami. Mataw aduda Janglaisana do hek chungsanba ngamde. Chungsangan baso nupisina leptun lairibado nungseldagi ubana. Ising saurabani. Ado lujabado kuino lujaganuko sa lujo. Hoy. Nupishigi thagatpa mataw asida chungsangan ba mamaido phatlei thoktuna haire. Kidore itak takaliduna. Kam tawde. Wahai sa hairamlaga Janglaisana do washroom da grong jangki. Chungsangan baso ingangakna yenglaga leihawi. Janglaisana na washroom da hek janglakpaga sora sangba mohondoktuna machinda tapna sol. Famda kaida frit yaudana ubadadi khara pai. Asengba da kasumai leirambasidi sorga loina thingre. Masakta nati sawang sadaso yengba yamna ngai. Adudagi masu irulujaba haurami. Chungsangan baso mapimarol athaba sechilami. Somda Janglaisana su irujabadu loirakpada gyan tare. Mana lujaba loiraga hongdoknaba phiya sengba pusilaktre haibadu. Adudagi mathasana machinda murum soli. Aidi kamai tawdoiba sida. Itomda leiba kaoirati sathoga sechiluni sunate. Adudagi upai leirakraduna thongjil manakta leplaga nupasibu kaure. Dada, hanbadadi chungsangan bado tadabanara karin khumlakte. Wakhum piraktabududa Janglaisana su machinda muktapna soli. Mapanda thokra jalo. Natraga aina kaubudu tapanbagi tadra jalo maise. Asi khallaga handakti konjel du khara hauna kawi. Dada. Handakti chungsangan basu taraduna washroom ge thong manakta chungsilaklaga. Kidaurage. Janglaisana su hek haidok pangamlamde ikak tawduna lay. Matawduna chungsangan bado khara pakhlap tawna. Kinau, nang kidaurage. Kidaurage ba. Luchaba loiraga hongdoknaba phiya singbu pusalamdri. Aduna dadana fiandi yaliba phanek singdudagi amta pubiro. Tawal lairuduri manungda adu aseng mangagdani. Ngamaroi tawal salaga thoklakpadi phanek toina pibiro. Chungsangan ba khumlakte Janglaisana su makhatai.
ꯐꯅꯦꯛꯁꯤꯡꯗꯣ ꯍꯟꯕ ꯉꯥꯛꯇꯅꯤ ꯀꯩꯝ ꯇꯧꯔꯦ ꯀꯨꯛ ꯄꯨꯔꯛꯑꯣ ꯌꯥꯔꯦ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯍꯥꯏꯔꯦ ꯊꯣꯡꯁꯥꯡꯗꯣꯔꯣꯗꯅ ꯐꯅꯦꯛ ꯄꯨꯔꯛꯑꯦ ꯆꯤꯡꯂꯩꯁꯅꯥꯁꯨ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯃꯈꯨꯠꯇꯨ ꯈꯛꯇꯃꯛ ꯇꯤꯡꯊꯣꯔꯦ ꯃꯇꯧꯁꯤꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯣ ꯅꯣꯛꯏ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯅꯦꯛꯇꯨ ꯄꯤꯈꯤ ꯆꯤꯡꯂꯩꯁꯅꯥꯁꯨ ꯐꯅꯦꯛꯇꯨ ꯇꯥꯞ ꯂꯧꯔꯒ ꯊꯣꯡꯗꯣ ꯑꯃꯨꯛ ꯐꯠ ꯂꯣꯟꯁꯤꯜꯂꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯃꯣꯡꯍꯥꯗ ꯗ꯭ꯔꯥꯏꯌꯔꯗꯨ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯎꯔꯦ ꯆꯤꯡꯁꯥꯡꯉꯥꯟꯕ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯆꯤꯡꯂꯩꯁꯅꯥ ꯃꯁꯝ ꯑꯆꯣꯠꯄ ꯑꯗꯨꯕꯨ ꯀꯪꯍꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ ꯑꯗꯨꯗꯒꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯐꯝꯂꯒ ꯆꯟꯗꯣꯜ ꯃꯇꯦꯛ ꯑꯃ ꯐꯠ ꯊꯤꯟꯖꯤꯜꯂꯒ ꯃꯁꯝꯗꯣ ꯁꯝꯕꯨꯜ ꯑꯣꯏꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯂꯥꯏ ꯊꯥꯎꯃꯩ ꯀꯠꯄꯗ ꯁꯦꯠꯅꯕ ꯐꯤꯖꯣꯜꯗꯨ ꯍꯣꯡꯗꯣꯛꯂꯒ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗꯒꯤ ꯂꯥꯏꯙꯨ ꯃꯩꯔꯥ ꯂꯥꯡꯂꯒ ꯈꯣꯏꯔꯝꯕ ꯍꯧꯔꯛꯂꯒ ꯃꯄꯥꯟꯒꯤ ꯏꯪꯈꯣꯜ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯃꯍꯥꯛꯇ ꯂꯥꯏꯙꯨꯞ ꯃꯩꯔꯥ ꯂꯥꯡꯕꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ